KNFP amasung lelon Wi-Fi cookie khulna mihathina hatok pikhraba nagagi micham taruk adugi achumba wayal fangalu haina tongan ba demand taruk yauba cherol ama United Naga Council UNC na Union Home Minister da Takshinkhre UNC gi President NG Lorho amasung General Secretary Barayo Satsangna khudek biduna Senapati District ke Deputy Commissioner gi khuthangda Pishin khiba cherol aduna hai Naga Village Guard Singh na Hazinduna Thamlamba Kuki Taraga Mari Adu Tha Asigi Mapana Thado Krabatungda Thangnaba Numita Fazin Kiba Naga Micham Taruk Adu Pibam Chadana Thawai Yaudra Hakchang Singh Oina Fangbangam Kibane Thaudok Asina Madam Oidaga Imung Manu Amasung Naga Miyam the Chowna Awawa Uma Ohele Oirakliba Pibam Asida Miyam na Lengaka Thamlamba Thazaba Adu Mangshin Lakpagi Pibam the Lakle Thawong Ase Naga Miyam identity Amade Security the Singna Rakpani Haina Lowry the Bagi Madam Likte Kuki Singna Chatharakliba Thawong Asi Yanglaga Nagagi Micham Taruk Hatkiba Adugi Achumba Wayal Fanganjiba Fauba Laikidraba Singi Hakchang Lodaba Haina Warip Nate UNC na Government of India da Tongan demand kaya tale demand sing adute Kuki Kulai Paiba group singna Chathanariba suspension of operation su abrogate tawadabane Nagagi Micham Taraga Nipan Faba Mate Micham Taruk Hatpada Chenaba Ken FP personnel sing Faduna Matik Chaba Charak Pikadabane Numit Adumakta da Jaujang Tekta Wilson Thanga Chiru Hatpada Chenaba Ken FP personnel sing Kudakta Pagadabane Nagagi Micham Taraga Nipan Fabada Chenaba Lelon Wi-Fi Kulge Nupi Sing Amate Kul Asigi Chief Lalboy Wi-Fi Kudakta Pagadabane Case Asida Chenariba Manipur Police ke personnel Thangilian Wi-Fi Apokpa Lanai Hau Wi-Fi Kudakta Pagadabane Ken FP na Chatharakiba Ka Henba Thawong Sing Asigi Kinglaga Group Ase Terrorist Organization ni Haina Laukadabane Amaromda Housing State Asigi Deputy Chief Minister Oina Thawpuribe Nimcha Kipgen Ase Kuki Militant Group Ken FP President Semtin Thang Atopa Meng Thangboy Kipgen ke Loinabine Mahang Deputy Chief Minister gi Fam Asi Makhata na Paiduna Lairabade State Amasung Lebak Asigi Internal Security the Soidana compromise Tarok Lagane Madam Aduna Mahang Deputy Chief Minister gi Fam Dagi Atuba the Lokopio UNC na Taliba demand sing Asi Atuba the Tabak to Antoptuna Miyam the Union Lengata Tamliba Tazab Adu Mahan Biganu Haina Cherol Aduna Makata na Takshinkhre